Pitribi pumbana mahakpu silly face asi sembagidamagta khangnai. Baby face asi saraga mahakna fattaba nupasingi attention chingsili haina aikhoina mahakpu maral sibiri. Adubu rumor asi nongmagi dakaroiba henjalagli maramdi TikTok ta khwaidagi like phangba video asigi matungda Bella Poarch na Pitribi pumbada mingchat phangki. Baby face saraga lip-sync khadang toramba TikTok star amana YouTube ki history da khwaidagi chawba music debut tawrakpa asida thuna amadi asuk laina mayam asi karamna phanglibano haina miyamna wahang kaya hangnaragli. The first word that comes to mind when I see this picture is Illuminati. Ikhang khangongda na phangliba mingchat asibu Bella Poarch na deserve tawbra hairiba question asina mayam ki opinion bu soidana divide tawgani. Bella Poarch channel lai natraga laite haidringai amasung Bella na karamna ikhang khangongda na mingchat asi phangkhibage haibagi wahang asi hangdrigaida stop maru oiribadi mahakna losinjakhiba mahaki tamthiraba pass adubu aikoina khangdokpa asini. Bella Poarch ki angang oiringai gi matamga Cinderella hariba wari asiga yamna manai haibasi miyoi anambana khangamkhiroi. Mahakna mahaki asengba mama mapabu masak khangaude. Bella mahaki maboka loinana Philippines ki slum amada lairamlaba matung mahakna chahi ahum subada mafamdugi family amana Bella bu adopt tawki. Bella na hek thabak suba ngamlakpadagi mahaki abusive oiba stepfather na mahapu numit khudingi makhoigi farm bu sendokhanki madusu ayupung ahumdagi hongdoktuna matam maduda mahaki step sister sing makhoina tongmingba tawtuna laiki. I have to clean up real good, because if I don't, then my stepdad would get mad at me and he'd be like, oh, you're not eating breakfast if you don't get this done. Amot pathavasing asi tawba loiraba matungdasu mahaki stepfather na Bella na irujage haiba faw yakide maramaduna mahakna school da yaurakpadadi mahaki classmates sing na mahapu lagnaba amadi bully tawkhiba kaya amani. Makoina Bella bu namthi haiki masam akhoiba thiba amadi ahoba khumok tongmagi damakta mayamna mahakpu lagnakhiba nungti khudingini. My nickname was like stupid growing up. Masi pumnamakki mathakta mahakna yumda halaglaga family ga leminabada henna wajaki. Mamanabaga mapan thoktuna tinaba yaroi haina mahabu thingki masida sunatana makhoigi yumda leiba sofa da phau Bella bu phamankidi. I went to school one time with a swollen hand on my right hand and it was like bleeding and I tried to like stop the bleeding before I got to school. Mahakna masagi family member singbu hiduna sawrakki. Adubu mahakna chahi 16 surappa matamda ahongba kharadi lakhi. Bella gi stepfather gi emergency surgery gi damak US ta mahakal loinana lakhi. Matam aduda mahakna freedom kharadi phangjaba ngamki. Adubu asidagi su henba freedom mahakna deserve towi haina masana khanjaki. Maram aduna mahakna chahi 13 subada yumda amu khalaroi haina Bella na freedom phangnabagi damak US Navy join tawki. Adubu freedom asigi muhutta mahaki awaba henjelaki. Bella PTSD amadi depression na naba misak oiki. Masigi anaba asi yamna sathiki amadi mahapu psych watta numit mangani thamki. Chahi mangagi tungda Bella na military life thadoki. Matung asidagi ni aikoi pumnamakna Bella bu character asida uva phangkiba. Mahakna childlike character asi saraga fattaba nupasing bu fananaba honai haiduna amuksu miyamna mabu marasibiri. Adubu mahaki tamthirawa pas asi khangaba tungda Bella na tawriba mayam asi mahakna angang oiringaida phanghongdaba mayam adu phangnanaba honajabani haina mayam su khanbidabra. Important oiba topic singda iralaiba wahaida video semba igi mission ni aduna mission asibu mai pahanbige hairabadi channel asibu subscribe tawbiramu aduga video asibu like share comment tawbiramu. Mamangda hangjakhiba Bella Poarch na instant fame asi deserve tawbra aduga karamna nupi macha amana cute face semlaga achauba record deal phangibano masigi wahang asini natra aikoina hangliba. Aikoina rising star amabu uraga makhoi bu kayam angang oiringaida abuse tawbirakpa natraga makhoi gi safamda laknabirakpa amadi tetu tawriba mayam asi scar kaya bu khumnanaba oirambasu yai haibasu khandadabida aikoina makhoi bu just pangtawda tawi.
Haujiki Bella Porsna, Musipu Sizinaraga, Magumna abuse to Biri Bakaya, Amadi Mabu, Angang Wayingaida, Kanbiram Bayaba, me Amagi Sakam Loduna, Makoyi Maramda, Mayamda, Kanghali. Kongup Segai Batongba, Amasung, Helper Gumna Mahaki family na treat to Biba, Nubimaza Amadagi, Cinderella Bella, Haujikti, Mahaki Liligi Kumuk, Pangbangamde. Aduga yes. Mahaki Kudakta Pangba Mingchat Asi Kaktanatana Bella Porsna Mahaki Punsida Sidri Fau Nungaiba Pangba Haibasi Bellana Pangpom Tokpa Posak Amani. Pretty and he like that.